Ngasi numida wairam phongkhiba khanglaipa meragi pause digi maruoiba pau khara khangasaraka miyamda kudo tamjiki PM na Manipur da lakadariba asi symbolic oidaba so tawba lakpa khongchatni ke Megachandra haying September 13 da Baraki Prime Minister Narendra Modi gi Manipur khongchat asi mamingtagi symbolic oidaba so tawba lakpa khongchat amani haina lawi haina Manipur Pradesh Congress Committee MPCC ki President MLA ke Megachandra na phongdokhrei mahangna makhata na phongdokhibagi matung inna Manipur gi praja sina yamna wana tha kungani pal hena leiraklava asigi manungda relief camp da IDP singna mafam marang khangdana wana leiriba asi khanglamlavadi PM na Manipur da lakpa asida fajaba solution pothokpa yaba idea amadi suggestion mayam ama solution oiba puraknaba hotnaduna IDP sing masa masagi mayumda halanduna sandi puraknaba hotnaramgadavani loinuna Manipur gi mipum khudimaki pendaba mayam asi justice phangnabagi damak Manipur da lakpani haiduna mangjongna miyamda khanganba oirabadi yamna pharamgadavani maduna Prime Minister gi khongchat asidi karichu leitaba horoni haidi mahangna makhatana phongdokhibada Prime Minister gi Manipur khongchat asi karigumba program amatta haibadi santi gi oiba wafam paikhaikani haina miyamda khangandaba stakeholder mayam singda su karimata khanna nanyadaba asi yamna nungaite praja singna khalambaga yamna onai loinana BJP na ngasi oiriba Manipur gi situation asi ningchine exact tawdaba miyam gi ningba kaiba Prime Minister gi khongchat ne haina lawi loinana praja singna aduki matik nungaitaba haibadu oidi mahangna makhata na phongdokhibada ngarang numidang su Churachandpur district Prime Minister lakpagi gate khusangnaraba mafam adugi praja mayamna thugaikhre haibatare madusu praja singna pendaba asaba kaya leiba tungan problem mayamgi solution Prime Minister na puraknaba honadaba lamdam asigi miyamba free moment lahendaba lamdam asida santi puraknaba honadaba mipum khudimaki awaba mayam asina Prime Minister gi khongchat asi nungaiba afaba khongchat lamdam asida development amadi santi puraknabagi khongchat nati haibasi khalli maduna Prime Minister gi Manipur khongchat asi so tawba lakpa khongchat ne hanin lawi haiki makhatarapa pauda tupul chojangte lambi paringda singning khaibadagi lambi phaunadrei tupul chojangte pharaga Bishnupur taba lambi paringi tupul khulmapada ngarang numida wairam futcha marom lambi kinthakibadagi hauji gari kaya panduna leiri hariba lambi paring asi double lane onabagi damakta sem sanabagi dama Asian Development Bank Company gi makhada hauji yamna kana thaba pakhalibani lambi kinthakhiba asigi pauhe phangbaga company gi kangu thodok thofamda changsinduna lambi sembagi thaba paikhatpa haukhre haire amaromda tupul village amade atai miyamna hauji lambi chatpa yadaduna lairiba asi athubada semjin sajimbagi thaba paikhatpiduna none amadi tamenglonglomdagi lakpa miyamna Bishnupur chatnaba honabada awaba mayoknadanaba thaba paikhatpiyu haire makhatarapa pauda Prime Minister gi khongchat amokoga chaminariba lupsinga support tawdei nando luwang Prime Minister Narendra Modi gi khongchat amoko amasung amokoga khusamnaduna chaminariba lupsingi maikedige khongchat asi support tawdei miyamna sogapam thokte haina amokogi PH nando luwang na haikhre ngasi amokogi office ta pangthokiba pawmisinga unaba amada mahangna makhata na pawmisingda hai Bharatki Prime Minister na matam chana laklamba oirabadi amuko amadi chaminariba lupsingna harau taramna oklamgadavani aduba Bharatki Prime Minister na Manipur miyamgi wakatabikhidaba thawagi mamal khangbikhidaba mitki pi ubikhidaba amadi Manipur gi apumbagi saktambu kahendanaba honariba yelawmi singbo thawoikhidaba singaduna Prime Minister Narendra Modi bo harau taramna okningbagi apamba leitabani haiki mahangna makhata na hai lamdam asigi thokliba chahi ani makhai helaba lal asida haujiksu miyoi kaya awa chaitheng khangle miyoi kaya na relief camp singda leire masa masagi mayumda hanjinba ngamdre Manipur miyamgi apambagi mayokta kuki khulai fiber singa Bharat lengaka su sangdokle punamak sing asina PM gi khongchat ase amuko amadi chaminariba lupsingna taramna oktaba amadi saruk yadanaba phirep laubon haiba yauna wafam kaya su phongdoki makhatarapa pauda lupa chaunga amadi lising ama piraga
BJP की फिराल पाजुना प्राइम मिनिस्टर ओलुसी हौरकपदा ममा ओइबिसिंगना याफम थोकते सुजता लमदम असिगी ममा ओइबिसिंगना मणिपुर दा थोकलिबा लान मनुंगदा खुत्ता सलाइ तरेकी फिराल पाजुना खोंजंग चंगसिंखिबसिंगना लुपा चौंगा लिसिंग पीरगा प्राइम मिनिस्टर लापो ओलुसी हाइना हौरकपदा ममा ओइबिसिंगना याफम थोकते हाइना इमागी मैरागी लुचिंगबी TA सुजताना ममा ओइबिसिंगदा फोंगना अपील तौखरे वाफम असी PPM इमागी मैरा अमदे अवांग सेंगमाई कनबा अपुनबा नुपी लुपना लमदम असिगी तोंगान तोंगानबा मैरा पाइबिसिंगा लोइनना नेशनल हाईवे 2 दा फ्री मूवमेंट लहेलु हाइदुना दाबी तौदुना था असिगी मंगादगी सेंगमाई बाजारदा चंगसिलखिबा खोंजंगदा सरुक याखिबी इमासिंगी मफमदा महांगना ngasi फोंदोखिबने ngasi खोंजंग अदुदा सरुक याखिबी मैरा पाइबिसिंगदा वा nganladuna TA सुजतान हाइके थोगलिबा लाल मनुंगदा खुत्ता सलाइ तरेकी फिराल पाइदुना खोंजंग चंगसिंखिबा ममा ओइबिसिंग अमदे मियामना BJP की फिराल पाइदुना प्राइम मिनिस्टर नरेंद्र मोदी बो ओपतोफम थोकते हाइबा यावनो फम कयासु फोंदोखि मखा तरकपा पाउदा NH hangdokpa yakhibagi mayokta Ccpur da erang thokhiba oiramle Ccpur da Prime Minister Narendra Modi gi khongjat ka mari lainana sem sariba sing mayoi kharana ama ata thon khiba yauna asobu erang amangarang numidang thokhiba do phibam laksingkre hiram asigi matangda Ccpur gi kuki miyam thadorakpa cheola amana hai kuki jo council na miyam ga tanaramba tawduna National Highway 2 da free moment lahanabagi ayaba pithoklubagi dama yaningdaba phongdokpagi ahamba khongthang oina ngarang numidang Ccpur da khongjang changsinkhibani KNO amade UPF na Manipur gi territorial integrity ka hello habo wafam yongna suspension of operation su agreement khoyakpina khibagi thong adu su Ccpur gi miyamna yaningde haire kuki puruk ki miyoi kaya si khibaga loinana haujisu miyoi kaya na awaba mayoknaringai sedak asida lohongbagi decoration tawbo oina Prime Minister lakpagi matangda laiting goiba maungda semga sagalakpagi thong chatharakpa adu miyambo atamnana singnabani haina lawi makha tarakpa pauda popular government lahengadabani laldu homa center na kuki khulai fiber single suspension of operation su agreement khuyepina bakhakna Manipur gi watok losilhanba ngamloi state asida popular government ama lahenduna political gi waroi simpurakadabani haina Majorang bi Chief Minister adu homana phongdokre da print da piba interview amada mahakna haiki kumjalising aniga subna kungumdogi metha da kanglup irang thokraba matungda Prime Minister Narendra Modi na Manipur da laknaba thorang tawribasi afaba khongthangni adum oina mari leinaba singa wari sanaduna waroi simpuraknaba honnaba mathautai makha tarakpa pauda Manipur da Separate Administration ki demand tanba yaroi FNCC Manipur da Separate Administration ki demand tanba yaroi Nagagi lam oiriba karam wifi je thomkholui amade sijang da kuki militant singi designated camp sanaba thorang khongpham handokpiyo amasung naga singna khundariba mafam punamaktage khulai paba kuki militant sing chalangkhigadabani haina Police Naga Coordination Committee FNCC na Prime Minister da wakat kray Prime Minister da thakiba wakal cherol amada FNCC na hai kuki militant singi designated camp sagani hana thorang tawriba karam wifi je thomkholui amasung sijang hariba mafam singasi Kangpopi subdivision gi manungsana leiba naga singilamni hariba mafam singasida designated camp amata sanbiganu kuki militant singna Kangpopi jujangtek Kotland, Kotjim, Karam Wifi, Harautel, Lairon Wifi, Kunko, Molhoi, Tingkai Amade, Sinana Singba Mapam Sing the operator Uduna, Miam the Minate Tabagi Tong Kudak Telephone Gadavane.